ꯑꯁꯣꯛꯄꯒꯤ ꯐꯤꯚꯝꯁꯨ ꯐꯒꯠꯄꯒ ꯂꯣꯏꯅꯅ ꯗꯤꯆꯥꯔꯖ ꯇꯧꯅꯕ ꯍꯥꯏꯅꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯅꯤ꯫ ꯃꯩꯔꯥꯕ ꯑꯃꯗꯤ ꯇꯥꯎꯃꯩ ꯂꯥꯛꯇꯨꯅ ꯃꯔꯨꯑꯣꯏꯕ ꯗꯣꯛꯇꯔꯁꯈꯩꯗꯨ ꯎꯅꯕꯤꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕꯤꯔꯦꯗꯣ꯫ ꯅꯤꯇꯤ ꯃꯁꯥꯁꯨ ꯊꯕꯛ ꯄꯨꯔꯤꯕ ꯍꯣꯁꯄꯤꯇꯥꯜ ꯑꯣꯏꯕꯅ ꯂꯩꯔꯤꯕ ꯁꯤꯅꯤꯌꯔ ꯗꯣꯛꯇꯔꯈꯩꯅꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯙꯅꯟꯖꯣꯏꯅ "ꯅꯈꯣꯏ ꯑꯅꯤꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ꯫ ꯍꯟꯈꯤꯕꯁꯤꯗꯤ ꯑꯩꯅ ꯁꯨꯝ ꯊꯧꯔꯒ ꯄꯨꯈ꯭ꯔꯒꯦ." ꯃꯩꯔꯥꯕꯅ "ꯕꯥꯖꯤ, ꯌꯥꯒꯗ꯭ꯔꯅꯦ? ꯅꯍꯥꯟꯈꯩ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯕꯒ ꯒꯥꯔꯤ ꯊꯧꯕ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ? ꯑꯩꯒꯤ ꯗ꯭ꯔꯥꯏꯚꯔꯅ ꯊꯧꯍꯜꯂꯁꯨ ꯌꯥꯅꯤ." ꯙꯅꯟꯖꯣꯏ ꯃꯉꯛ ꯅꯣꯝꯂꯒ "ꯑꯩ ꯉꯝꯒꯅꯤꯗ. ꯏꯁꯥꯁꯤ ꯍꯣꯁꯄꯤꯇꯥꯜꯗ ꯁꯨꯝ ꯂꯩꯁꯤꯟꯕꯅ ꯌꯨꯝ ꯍꯜꯂꯅꯤ ꯈꯟꯕꯗ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦꯅꯦ." "ꯍꯣꯏ, ꯑꯗꯨꯕꯨꯗꯤ ꯌꯨꯝꯗ ꯄꯣꯊꯥꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯤ." ꯇꯥꯎꯃꯩꯁꯨ ꯆꯪꯂꯛꯇꯨꯅ "ꯕꯥꯖꯤ, ꯁꯤꯗ ꯂꯩꯔꯤ ꯆꯦ ꯆꯥꯡꯈꯩꯗꯣ." ꯃꯩꯔꯥꯕꯅ "ꯕꯥꯖꯤꯒ ꯄꯨꯟꯅ ꯍꯟꯈ꯭ꯔꯒꯦꯅ ꯍꯥꯏꯔꯤ." "ꯍꯣꯏ." ꯃꯩꯔꯥꯕ ꯌꯥꯔꯛꯇ ꯉꯪꯂꯒ "ꯃꯥꯅ ꯀꯣꯛ ꯊꯤꯜꯂꯁꯨ ꯌꯥꯔꯤꯅꯤ." ꯇꯥꯎꯃꯩ ꯃꯥꯒꯤ ꯏꯪꯒꯤꯠꯇꯨ ꯈꯪꯂꯗꯨꯅ "ꯏꯃꯥꯁꯨ ꯉꯁꯤ ꯅꯨꯃꯤꯠ ꯐꯔꯤꯉꯩꯗ ꯍꯣꯔꯦꯟ ꯑꯣꯐꯤꯁ ꯍꯜꯂꯛꯄ ꯃꯇꯝꯗ ꯑꯩ ꯂꯧꯕ ꯆꯪꯉꯛꯑꯒꯦ." "ꯊꯕꯛꯀ ꯆꯠꯂꯅꯨ, ꯑꯩꯈꯣꯏꯗ ꯗꯥꯏꯔꯦꯛ ꯆꯠꯈ꯭ꯔꯁꯤ. ꯉꯁꯤ ꯐꯥꯎꯕ ꯁꯨꯇꯤ ꯂꯧꯊꯣꯛꯑ ꯀꯩꯗꯧꯔꯒꯦ?" "ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯅꯈꯣꯏ ꯑꯅꯤꯁꯨ ꯀꯣꯏꯆꯦꯟ ꯆꯦꯟꯕꯤꯕꯩ ꯋꯥꯔꯝꯃꯅꯤ. ꯉꯁꯤꯗꯤꯅꯦ ꯏꯪꯊꯤꯖꯅ ꯄꯣꯊꯥꯔꯨꯔꯣ." ꯑꯅꯤꯃꯛꯀꯤ ꯃꯇꯧꯗꯨꯗ ꯇꯜꯂꯦ ꯍꯥꯏꯕꯁꯨ ꯉꯝꯗ ꯃꯈꯣꯏꯅ ꯍꯥꯏꯕꯗꯨꯗ ꯌꯥꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯦꯗꯣ꯫ ꯙꯅꯟꯖꯣꯏ ꯃꯆꯥ ꯅꯤꯉꯣꯜ ꯑꯃꯗꯤ ꯃꯁꯨꯕꯨ ꯄꯨꯗꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈꯤꯕꯒ ꯑꯆꯥꯟꯕ ꯃꯔꯨꯞ ꯑꯅꯤꯗꯨꯁꯨ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯩꯔꯥꯕ ꯍꯣꯏꯗ ꯆꯠꯂꯦꯗꯣ꯫ ꯅꯨꯃꯤꯠ ꯈꯔꯗꯤ ꯃꯩꯔꯥꯕꯒꯤ ꯂꯣꯏꯅꯕꯤꯅ ꯁꯦꯕꯥ ꯇꯧꯕꯤꯕꯗꯣ ꯃꯁꯥꯗꯣ ꯏꯄꯦꯟ ꯄꯦꯟꯖꯅ ꯂꯩꯔꯝꯕꯅꯤ꯫ ꯃꯆꯥꯅꯨꯄꯥꯅ ꯌꯨꯝꯗ ꯍꯜꯂꯅꯤ ꯍꯥꯏꯕꯗꯨ ꯇꯥꯕꯗꯒꯤ ꯁꯛꯐꯝꯗꯣ ꯈꯪꯍꯣꯡ ꯍꯣꯡꯂꯝꯃꯤ꯫ ꯖꯥꯟꯗꯣ ꯁꯨꯛꯇꯣꯛꯂꯒ "ꯁꯤꯗ ꯃꯇꯝ ꯈꯔ ꯂꯩꯈꯤꯁꯤꯗꯅ." ꯇꯥꯎꯃꯩꯅ ꯃꯃꯥꯕꯨ ꯊꯦꯝꯂꯒ "ꯅꯤꯄꯥꯒ ꯏꯆꯜꯒꯁꯨꯅꯦ ꯑꯩꯈꯣꯏꯗ ꯀꯣꯏꯊꯣꯔꯛꯅꯕꯅ ꯑꯩ ꯍꯥꯏꯔꯝꯒꯦ." "ꯅꯪꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯕꯅꯤꯅꯅꯦ ꯏꯃꯥꯗꯤ ꯁꯤꯗ ꯂꯩꯕꯅꯕꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯦꯅꯦ." "ꯃꯤꯒꯤꯗ ꯂꯩꯕꯒ ꯏꯁꯥꯒꯤ ꯌꯨꯝꯗ ꯂꯩꯕꯒ ꯅꯨꯡꯉꯥꯏꯕ ꯃꯈꯜ ꯈꯦꯠꯅꯒꯅꯤ ꯏꯃꯥ." "ꯇꯦꯜꯂꯕ ꯃꯇꯝꯁꯤꯗꯅꯦ ꯏꯆꯥ ꯃꯩꯔꯥꯕꯒꯤ ꯏꯃꯧꯅ ꯁꯦꯕꯥ ꯇꯧꯕꯤꯕꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦꯅꯦ." "ꯏꯃꯥ, ꯅꯪꯅ ꯌꯨꯝꯗ ꯍꯟꯗ꯭ꯔꯗꯤ ꯑꯩ ꯏꯊꯟꯇ ꯌꯨꯝꯗꯨꯗ ꯀꯔꯝꯅ ꯂꯩꯔꯨꯒꯅꯤ? ꯅꯤꯄꯥꯒꯤ ꯃꯅꯥꯛꯇ ꯂꯩꯗꯧꯁꯨ ꯃꯥꯒꯤ ꯄꯥꯈꯪ ꯄꯨꯟꯁꯤ ꯑꯣꯏꯗꯕꯅ ꯑꯩꯉꯣꯟꯗ ꯄꯜꯂꯝꯃꯗꯤ ꯂꯩꯕꯒꯨꯝ ꯇꯧꯏ." ꯖꯥꯟꯗꯣ ꯃꯆꯥꯒꯤ ꯂꯦꯡꯕꯥꯟꯗꯨꯗ ꯄꯥꯏꯔꯒ "ꯍꯥꯏ, ꯑꯁꯤꯒꯨꯝꯕ ꯃꯤꯀꯨꯞ ꯑꯁꯤ ꯂꯥꯛꯇꯅꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯅꯪꯉꯣꯟꯗ ꯏꯃꯧ ꯄꯨꯔꯛꯅꯕ ꯍꯥꯏꯈꯤꯕ ꯃꯌꯥꯝꯗꯣ? ꯅꯪꯅ ꯑꯔꯦꯝꯕ ꯍꯦꯛ ꯇꯥꯍꯜꯂꯤ." "ꯏꯃꯥ, ꯑꯃꯨꯛ ꯃꯀꯣꯛꯇꯒꯤ ꯍꯧꯔꯛꯑꯕꯣ? ꯑꯁ, ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯇꯣꯛꯁꯤꯗ." "ꯅꯪꯅ ꯃꯇꯦꯡ ꯄꯥꯡꯂꯨꯔꯤꯕꯗꯣ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯍꯧꯔꯒꯦ ꯏꯁꯨꯗꯤ?" "ꯐꯤꯕꯝ ꯐꯒꯠꯂꯦ, ꯃꯈꯣꯏꯗꯤ ꯆꯥꯔꯖ ꯇꯧꯈꯤꯕꯒꯅꯦ ꯂꯥꯛꯏꯁꯦ." "ꯑꯣ, ꯏꯇꯞ ꯇꯞꯆꯕꯅꯤꯗ ꯏꯁꯨꯗꯣ." "ꯗꯣꯛꯇꯔꯅ ꯀꯩꯁꯨ ꯇꯧꯔꯔꯣꯏꯅ ꯍꯥꯏꯕꯅꯤ. ꯃꯤꯒꯤ ꯅꯥꯕ ꯂꯥꯏꯔꯤ, ꯏꯃꯥꯒꯤ ꯍꯛꯆꯥꯡꯁꯦ ꯈꯔ ꯀꯟꯈꯠꯅꯕ ꯇꯧꯁꯤ." "ꯍꯥꯏ, ꯑꯩꯁꯨꯅꯦ ꯁꯣꯜꯂꯒ ꯁꯨꯝ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦꯅꯦ." ꯇꯥꯎꯃꯩ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡ ꯇꯧꯗꯨꯅ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯒ "ꯏꯃꯥ, ꯑꯩ ꯋꯥꯐꯝ ꯑꯝꯇ ꯍꯧꯗꯣꯛꯆꯒꯦ." "ꯍꯥ, ꯀꯔꯤ ꯃꯇꯥꯡꯗꯅꯣꯅꯦ?" "ꯌꯨꯝ ꯄꯥꯟꯕꯁꯦ ꯆꯍꯤ ꯀꯌꯥ ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯄꯥꯟꯒꯗꯕꯅꯣ?" ꯖꯥꯟꯗꯣ ꯃꯆꯥꯒꯤ ꯃꯇꯧꯗ "ꯏꯆꯥꯁꯨ ꯋꯥꯈꯜ ꯑꯃ ꯂꯥꯛꯄ ꯃꯥꯜꯂꯤꯗ." "ꯑꯩ ꯋꯥꯈꯜ ꯈꯟꯕ ꯌꯥꯕ ꯈꯜ." ꯁꯥꯔꯤꯕ ꯋꯥꯔꯤꯗꯨ ꯊꯣꯡꯖꯤꯟ ꯃꯔꯨꯝꯗꯒꯤ ꯃꯩꯔꯥꯕꯗꯨ ꯇꯥꯔꯤꯕꯅꯤ꯫ ꯍꯦꯛ ꯆꯪꯁꯤꯟꯗꯨꯅ ꯋꯥꯔꯤꯗꯨ ꯌꯥꯎꯁꯤꯟꯕꯁꯨ ꯌꯥꯗ ꯃꯊꯟꯇ ꯇꯛꯁꯤ ꯁꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ "ꯍꯥꯏꯗꯧꯕ ꯋꯥꯗꯤ ꯀꯣꯛ ꯍꯥꯏꯗꯦ, ꯑꯁꯤꯗꯗꯤ ꯃꯤꯅ ꯑꯃꯨꯛꯀꯁꯨ ꯃꯨꯟꯕꯤꯈꯤꯕ ꯁꯣꯏꯔꯣꯏ." "ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯈꯟꯐꯝ ꯈꯪꯗ꯭ꯔꯤꯕꯕꯣ?" "ꯏꯃꯥꯒꯤ ꯑꯌꯥꯕ ꯌꯥꯎꯗ꯭ꯔꯤꯉꯩ ꯑꯩꯅ ꯂꯦꯝꯕꯤꯒꯤ ꯃꯃꯥ ꯃꯆꯥꯕꯨ ꯑꯩꯈꯣꯏꯗ ꯄꯨꯟꯅ ꯂꯩꯔꯁꯦꯅ ꯍꯥꯏꯗꯣꯛꯑꯝꯃꯤ." ꯖꯥꯟꯗꯣ ꯏꯉꯛ ꯉꯛꯅ "ꯃꯆꯥꯗꯤ ꯀꯔꯤꯒꯤ?" "ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯣ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯖꯕꯅ ꯍꯦꯟꯅ ꯐꯒꯅꯤꯅ ꯈꯜꯂꯤꯕꯅꯤ." "ꯑꯩ ꯃꯗꯨ ꯌꯥꯅꯤꯡꯗꯦ." ꯃꯩꯔꯥꯕ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗꯒꯤ ꯇꯞꯅ ꯁꯣꯜꯂꯤ꯫ "ꯋꯥꯔꯤꯒꯤ ꯄꯣꯠꯂꯣꯏ ꯑꯣꯏꯔꯝꯗꯥꯏꯁꯤꯗ ꯏꯃꯥꯅ ꯑꯃꯨꯛ ꯀꯥꯔꯟ ꯇꯥꯁꯤꯜꯂꯛꯏꯁꯤꯅ ꯀꯩꯒꯤꯅꯣ?" ꯐꯠ ꯍꯦꯛ ꯆꯪꯁꯤꯟꯗꯨꯅ ꯍꯪꯗꯧꯁꯨ ꯃꯃꯥ ꯃꯆꯥꯗꯨ ꯋꯥꯔꯤ ꯁꯥꯖꯁꯅꯨ ꯍꯥꯏꯅ ꯇꯥꯟꯖꯥ ꯄꯤꯔꯝꯃꯤ꯫ "ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯨꯅ ꯃꯃꯥꯒ ꯂꯩꯒꯅꯤ ꯍꯥꯏꯔꯛꯄ꯭ꯔꯣ?" "ꯏꯃꯥ, ꯄꯨꯟꯁꯤꯗ ꯁꯦꯠꯅ ꯈꯥꯏꯅꯕ ꯍꯥꯏꯕꯁꯤ ꯑꯩ ꯌꯥꯝ ꯀꯤ꯫ ꯕꯥꯖꯤ ꯂꯩꯇꯕ ꯃꯇꯝꯗ ꯐꯥꯎꯈꯤꯕ ꯁꯦꯠꯅ ꯈꯥꯏꯅꯕꯒꯤ ꯆꯩ
ꯂꯦꯝꯕꯤꯅ ꯁꯥꯒꯩ ꯍꯣꯡꯈꯤꯕ ꯃꯇꯝꯗ ꯐꯥꯎꯈꯤꯕ ꯆꯩꯅ ꯃꯈꯜ ꯑꯃꯇ ꯃꯥꯟꯅꯗꯦ ꯃꯥꯟꯅꯗꯕ ꯃꯈꯜꯒꯤ ꯆꯩꯅ ꯑꯩ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯨꯗ ꯄꯤꯅꯤꯡꯗꯦ ꯍꯥꯏ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯅꯤꯗꯣ ꯅꯪꯅ ꯀꯣꯟꯁꯤꯟꯗꯨꯅ ꯊꯝꯕ ꯌꯥꯔꯣꯏꯅꯦ ꯁꯥꯖꯧꯅ ꯂꯥꯛꯑꯁꯨ ꯑꯩꯅ ꯃꯨꯟꯗꯨꯅ ꯃꯃꯥꯗ ꯁꯤꯟꯅꯒꯅꯤ ꯊꯧꯅꯥ ꯐꯔꯦꯗꯀꯣ ꯑꯩꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤꯕꯨ ꯂꯥꯜꯂꯕ꯭ꯔꯅꯦ ꯏꯃꯥ ꯅꯪꯅ ꯆꯨꯝꯃꯤ ꯍꯥꯏꯅ ꯈꯜꯂꯁꯨꯅꯦ ꯏꯃꯥꯗꯤ ꯌꯥꯅꯤꯡꯗꯦ ꯇꯥꯎꯃꯩ ꯃꯃꯥꯗ ꯍꯪꯒꯠꯅ ꯉꯥꯡꯕ ꯉꯝꯗꯕꯅ ꯏꯃꯥꯅ ꯑꯄꯥꯝꯕ ꯃꯅꯤꯡ ꯊꯨꯡꯍꯟꯕ ꯉꯝꯈꯤꯗ꯭ꯔꯦ ꯁꯤꯃꯗꯤ ꯏꯃꯥꯒꯤ ꯑꯄꯥꯝꯕꯗ ꯑꯩ ꯌꯦꯠꯂꯔꯣꯏꯒꯦ ꯍꯥꯏ ꯁꯦꯡꯗꯤ ꯁꯦꯡꯉꯦꯀꯣ ꯅꯪꯒꯤꯁꯦ ꯁꯦꯡꯉꯦ ꯏꯃꯥ ꯖꯥꯟꯗꯣ ꯃꯃꯣꯟ ꯅꯣꯛꯂꯗꯨꯅ ꯅꯪꯅ ꯀꯔꯝꯅ ꯃꯆꯥ ꯑꯅꯤꯗꯣ ꯏꯃꯧꯒ ꯄꯨꯟꯅ ꯀꯣꯟꯁꯤꯜꯂꯒ ꯊꯝꯒꯦ ꯍꯥꯏꯕꯅꯣ ꯑꯇꯣꯝꯕꯤꯗꯨꯁꯨ ꯁꯣꯏꯗꯅ ꯃꯌꯨꯝ ꯄꯥꯟꯒꯦ ꯍꯥꯏꯔꯅꯤ ꯑꯍꯜꯗꯨꯁꯨ ꯑꯗꯨꯉꯥꯏ ꯃꯁꯛ ꯐꯖꯕ ꯏꯁꯨꯗꯨꯒ ꯖꯨꯔꯥ ꯁꯥꯗꯨꯅ ꯃꯌꯨꯝ ꯄꯥꯜꯍꯟꯗꯧ ꯃꯁꯤꯗ ꯅꯪꯅ ꯀꯣꯟꯁꯤꯜꯂꯒ ꯊꯝꯒꯦꯗꯨꯗꯤ ꯌꯥꯕ ꯋꯥ ꯅꯠꯇꯦꯅꯦꯗꯣ ꯃꯩꯔꯥꯕ ꯋꯥꯍꯩꯗꯨꯗ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗꯒꯤ ꯍꯔꯥꯎꯅ ꯁꯣꯟꯖꯩ ꯏꯃꯥꯗꯅꯤ ꯏꯃꯥꯗꯅꯤ ꯑꯩ ꯈꯪꯉꯦ ꯅꯪꯅꯁꯨ ꯅꯆꯥꯒꯨꯝꯅ ꯁꯣꯏꯗꯅ ꯌꯣꯛꯆꯒꯦ ꯈꯜꯂꯝꯅꯤ ꯍꯥꯏꯕ ꯑꯗꯨꯕꯨꯅꯦ ꯏꯃꯧꯅ ꯅꯧꯅ ꯃꯄꯥꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯨꯗ ꯅꯪꯅ ꯅꯨꯄꯥ ꯊꯣꯛꯅ ꯂꯧꯁꯤꯟꯕ ꯉꯝꯍꯧꯕ ꯑꯣꯏꯔꯝꯂꯕꯗꯤ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯏꯁꯨ ꯑꯅꯤꯗꯣ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯂꯣꯏꯗ꯭ꯔꯗꯣ ꯃꯩꯔꯥꯕ ꯍꯔꯥꯎꯕꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯔꯨꯝꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯒ ꯏꯃꯥꯅ ꯍꯥꯏꯁꯦ ꯆꯨꯝꯃꯤꯅꯤ ꯇꯥꯎꯃꯩ ꯉꯛꯅ ꯅꯪꯁꯨ ꯇꯥꯍꯧꯕ꯭ꯔꯣ ꯅꯪꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯕꯁꯤꯅ ꯑꯩꯒꯤ ꯊꯧꯑꯣꯏ ꯂꯩꯔꯕꯅꯤ ꯍꯥꯏ ꯏꯃꯧꯗꯨꯕꯨ ꯀꯩꯗꯧꯉꯩ ꯄꯨꯔꯛꯀꯦ ꯍꯥꯏꯕꯅꯣꯅꯦ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯨꯅꯗꯤ ꯑꯩꯅ ꯂꯦꯞꯂꯤ ꯍꯥꯏꯒꯨꯝ ꯃꯩꯔꯥꯕ ꯇꯨꯕꯠ ꯀꯛꯂꯒ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ ꯃꯈꯣꯏꯅ ꯂꯧꯅꯤꯡꯕ ꯐꯤꯔꯦꯞ ꯂꯧꯖꯔꯁꯅꯨ ꯏꯃꯥꯅ ꯍꯪꯉꯤꯁꯨ ꯏꯪꯈꯨꯝ ꯃꯩꯔꯥꯕ ꯅꯪꯒ ꯊꯦꯡꯅꯕꯁꯦ ꯏꯃꯥꯗꯤ ꯅꯨꯡꯉꯥꯏꯅꯦꯍꯦ ꯄꯨꯟꯁꯤꯁꯦ ꯑꯁꯤꯒꯨꯝꯕ ꯃꯤꯀꯨꯞ ꯂꯥꯛꯂꯔꯣꯏꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ ꯏꯃꯥ ꯃꯩ ꯌꯥꯎꯕ ꯃꯩꯔꯥꯕꯅꯤ ꯃꯨꯊꯠꯀꯦ ꯉꯥꯜꯍꯟꯒꯦ ꯃꯇꯥꯡ ꯃꯇꯝꯗꯨꯅ ꯄꯨꯕꯅꯤ ꯏꯃꯥ ꯏꯇꯥꯝꯆꯥꯒꯤ ꯐꯤꯕꯝꯗꯣ ꯈꯤꯇꯪ ꯐꯒꯠꯈꯤꯁꯅꯨ ꯄꯥꯟꯖꯤ ꯇꯥꯟꯅꯔꯒꯅꯦ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯌꯦꯡꯉꯁꯤ ꯑꯩꯅꯦ ꯙꯅꯟꯖꯣꯏꯗꯁꯨ ꯍꯥꯏꯔꯒꯦ ꯑꯗꯨꯕꯨ ꯏꯃꯥ ꯂꯩꯀꯥꯏꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯅꯅꯤ ꯍꯦꯔꯥ ꯂꯩꯀꯥꯏ ꯀꯤꯔꯤꯁꯦ ꯂꯥꯁꯇ ꯂꯦꯝꯕꯤ ꯑꯣꯏꯔꯝꯗ꯭ꯔꯦ ꯅꯪ ꯑꯣꯏꯔ ꯂꯩꯔꯝꯃꯤ ꯃꯑꯣꯡꯗꯗꯤ ꯅꯨꯄꯤꯗꯨꯅ ꯀꯤꯕ ꯃꯥꯟꯕ ꯃꯆꯤꯟ ꯀꯟꯕꯒꯤ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯇꯕꯗꯤ ꯅꯪꯅ ꯑꯣꯏꯕ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯃꯤꯊꯤꯕꯣꯡ ꯑꯣꯏꯔꯤꯗꯤ ꯅꯨꯄꯥ ꯑꯃꯅꯅꯤ ꯆꯪꯁꯤꯟꯗꯨꯅ ꯅꯣꯡꯃꯗꯁꯨ ꯁꯞꯇ꯭ꯔ ꯇꯧꯔꯝꯃꯨꯗꯅ ꯂꯩꯀꯥꯏ ꯋꯥꯊꯣꯛ ꯑꯣꯏꯒꯦ ꯑꯣꯏꯌꯨ ꯑꯣꯏꯔꯣꯏ ꯇꯣꯛꯎ ꯑꯗꯨꯁꯨ ꯅꯠꯇꯦ ꯃꯥꯒꯤ ꯃꯔꯝꯗ ꯃꯤꯅ ꯐꯠꯇꯅ ꯉꯥꯡꯅꯕꯗꯣ ꯑꯩꯅ ꯄꯥꯝꯗꯕꯒꯤꯅꯤ ꯅꯈꯣꯏ ꯑꯅꯤꯃꯛꯅꯦ ꯃꯔꯤꯜ ꯄꯥꯟꯗꯕ ꯃꯤꯁꯛꯅꯤ ꯌꯨꯝꯗ ꯍꯟꯁꯤ ꯑꯩꯅꯦ ꯙꯅꯟꯖꯣꯏꯕꯨ ꯋꯥꯔꯤ ꯁꯥꯒꯦ ꯁꯥꯔꯨꯔꯅꯨ ꯏꯃꯥ ꯑꯩ ꯃꯥꯒ ꯎꯅꯔꯒ ꯀꯔꯤꯅ ꯐꯒꯗꯒꯦ ꯍꯥꯏꯗꯣ ꯑꯗꯨ ꯑꯣꯏꯅ ꯇꯥꯟꯅꯔꯒꯦ ꯖꯥꯟꯗꯣ ꯅꯣꯛꯂꯒ ꯍꯥꯏ ꯑꯗꯨꯗꯤ ꯕꯦꯟ ꯄꯥꯔꯇꯤꯗꯤ ꯀꯔꯝꯕ ꯅꯦꯛꯀꯅꯤ ꯍꯧꯖꯤꯛꯀꯥꯟ ꯄꯦꯅꯥ ꯈꯣꯡꯕꯗꯨ ꯑꯣꯏꯅ ꯅꯦꯛꯁꯤꯔꯅꯦ ꯃꯩꯔꯥꯕꯅ ꯆꯩꯁꯦꯟꯗꯨꯅ ꯑꯩꯅ ꯄꯥꯏꯔꯕꯀꯣ ꯑꯁ ꯑꯗꯨꯃꯥꯏ ꯍꯣꯡꯗꯧꯕ ꯅꯠꯇꯦꯗ ꯑꯗꯨꯗꯤ ꯀꯩ ꯅꯤꯄꯥ ꯅꯪꯅ ꯍꯥꯏꯕ ꯋꯥꯗꯨ ꯀꯥꯎꯔꯕꯣ इखुटना पाइबा लोन मसी मफम खंगने सिजिनरगे ए लो सिजिनगे सिजिनौ सिजिनरोय तो लेकाय ममांगदने आइगिसु इमौ लागले हाइना इमाई पापना मयामबु कौदुना असा अथक सिन लांगे अदोइमा लेंबीबो मुक्तंगदि लाले हायनसे आई यम पेनखिद्रे ताउमैना कइनो लाले दुम हाइदुना लेरदुदि नुंग हाइसिदिने टेक्पा कांदा समजिनबा यारोइदबन नंगना मतंग चादना पेथबे मथौ तादे इमानबानीदा लालेनाने नुंगतिगी हाइदौन अंगावबसिना हेक ngaangbo wasidine आइदि यारोइ कोइमा चही क्यानो माना ओदलिसे हौख्रेदना अदुम ओनखिबा यारबा मागी थमोइदुना होंगलमद्रिसिनि को ngahak chapleplaga wakhal khallaga hai ngai khone he noigi sibo nupi masana yadabida फारगा पुरके हाइबगी मवोंग्रने इमा अदुमाइन तौगदब नति मा मसानसु यानिंगबगी इंगित पीरबन सिदा याद्रदि मा अदुम नाइतोम ता लेताब चपमाने नंगसु नाइतोम ता लेताब नुंगाइरेदको हंदकी मतांग सिदिया इमौ सेबासे मरी चटलो हाइबा लेरमलेदना
ꯃꯩꯔꯥꯕ ꯅꯣꯛꯃꯤ ꯏꯃꯧꯅ ꯁꯦꯕꯥ ꯇꯧꯕ꯭ꯔꯥ ꯏꯃꯧꯒꯤ ꯁꯦꯕꯥ ꯇꯧꯕ꯭ꯔꯥ ꯑꯃꯗꯤ ꯁꯣꯏꯔꯣꯏꯀꯣ ꯏꯃꯥ ꯑꯣꯐꯤꯁ ꯀꯥꯕꯤꯅꯤ ꯂꯥꯛꯀꯗꯣꯏꯁꯦ ꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ ꯐꯅ ꯁꯥꯎꯗꯨꯅ ꯋꯥꯔꯧꯈꯤꯕ ꯑꯣꯏꯔꯁꯨ ꯇꯥꯎꯃꯩꯒꯤ ꯃꯐꯝ ꯈꯪꯕ ꯄꯨꯟꯁꯤ ꯑꯣꯏꯔꯅꯤ ꯈꯟꯊꯔꯨꯕꯗ ꯃꯩꯔꯥꯕꯒꯤ ꯑꯁꯥꯎꯕ ꯄꯨꯝꯕ ꯃꯥꯡꯍꯟꯈ꯭ꯔꯕꯅꯤ ꯇꯥꯎꯃꯩꯅ ꯍꯥꯏꯗꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯨꯆꯨꯑꯦꯜ ꯗꯤꯚꯣꯔꯁ ꯇꯧꯈꯤꯕꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯂꯦꯝꯕꯤ ꯃꯕꯥꯅꯤ ꯃꯁꯥ ꯃꯁꯥ ꯌꯥꯅꯗꯨꯅ ꯀꯣꯔꯠ ꯃꯦꯔꯦꯖ ꯇꯧꯔꯦꯗꯣ ꯊꯋꯥꯏ ꯌꯥꯎꯖꯕ ꯙꯅꯟꯖꯣꯏ ꯑꯃꯗꯤ ꯖꯥꯟꯗꯣꯅ ꯏꯀꯥꯏꯕ ꯑꯀꯤꯕ ꯍꯥꯏꯕꯗꯨ ꯀꯥꯎꯊꯣꯛꯄ ꯃꯈꯩ ꯂꯩꯀꯥꯏꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯁꯥꯒꯩ ꯅꯥꯇꯩ ꯑꯃꯗꯤ ꯑꯔꯥꯞꯄ ꯃꯐꯝꯗꯒꯤ ꯇꯤꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡ ꯀꯌꯥꯕꯨ ꯀꯧꯗꯨꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯑꯆꯧꯕ ꯆꯥꯛꯂꯦꯟ ꯑꯃ ꯁꯤꯜꯂꯝꯃꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯄꯥꯎ ꯇꯥꯔꯕ ꯁꯥꯖꯧꯅ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯈꯪꯕ ꯉꯝꯗꯕꯅ ꯃꯩꯔꯥꯕꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯈꯩꯗꯣ ꯃꯐꯝ ꯈꯪꯅ ꯁꯤꯖꯤꯟꯅꯔꯝꯃꯤ ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯃꯌꯥꯝꯗꯨ ꯃꯔꯤ ꯃꯔꯤ ꯍꯟꯅꯈꯤꯕ ꯇꯥꯏꯃꯤꯡꯗꯨꯗ ꯄꯦꯄꯦꯒꯤ ꯃꯀꯨꯕꯣꯛ ꯑꯣꯏꯒꯗꯕꯗꯨ ꯇꯥꯎꯃꯩꯒꯤ ꯃꯅꯥꯛꯇ ꯃꯥꯕꯨ ꯎꯅꯕ ꯆꯪꯉꯛꯏ ꯍꯦꯝꯕꯅ ꯁꯔꯕꯨ ꯑꯦꯟꯁꯥꯡ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦ ꯑꯩꯗꯤ ꯕꯥꯔꯇꯣꯟ ꯂꯥꯛꯑꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯋꯥꯔꯨꯔꯕꯅꯤ ꯑꯩꯁꯨ ꯂꯥꯛꯄꯤꯔꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯔꯨꯕꯅꯤ ꯍꯦꯝꯕ ꯇꯥꯟꯖꯥꯗꯨ ꯂꯧꯔꯒ ꯁꯥꯖꯧꯗꯨ ꯑꯩꯒ ꯄꯪꯀꯧ ꯀꯧꯅꯖꯩ ꯍꯥꯏꯕꯩ ꯋꯥꯅꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯅꯛꯁꯤꯟꯅꯕꯗꯤ ꯁꯔꯅ ꯍꯦꯜꯂꯤꯅꯤ ꯑꯩꯒꯤꯗꯤ ꯁꯔꯒ ꯑꯌꯥꯝꯕ ꯊꯕꯛꯀꯤ ꯃꯇꯥꯡꯗ ꯄꯥꯎ ꯐꯥꯎꯅꯖꯩꯗꯨꯅꯤ ꯇꯥꯎꯃꯩ ꯏꯀꯥꯏꯔꯞ ꯇꯧꯕ ꯃꯥꯏꯊꯣꯡꯗꯨꯒ ꯑꯩꯅ ꯑꯅꯝ ꯀꯟꯈꯤꯕꯒ ꯃꯄꯥ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯗꯨꯅꯤ ꯏꯃꯥꯅꯁꯨ ꯌꯥꯕꯤꯔꯛꯄ ꯁꯔꯒꯤ ꯋꯥꯔꯤꯗꯤ ꯂꯣꯏꯅ ꯇꯥꯖꯩꯗ ꯃꯤꯁꯛ ꯈꯪꯂꯨꯗꯕꯈꯛ ꯑꯦꯅꯤꯋꯦ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕꯤꯌꯨ ꯑꯗꯨꯒ ꯏꯆꯥꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯁꯨ ꯌꯥꯔꯒꯗꯤ ꯊꯥ ꯑꯃꯅꯤꯁꯤꯗ ꯁꯤꯟꯕꯤꯅꯕ ꯇꯧꯕꯤꯌꯨ ꯍꯣꯏ ꯑꯗꯨꯒꯤ ꯃꯇꯥꯡꯗꯣ ꯑꯩ ꯃꯃꯥꯒꯁꯨ ꯇꯥꯟꯅꯔꯛꯀꯦ ꯑꯗꯨꯒ ꯕꯥꯖꯤꯗꯁꯨ ꯁꯣꯏꯗꯅ ꯍꯧꯗꯣꯛꯀꯦ ꯅꯨꯡꯉꯥꯏꯔꯦ ꯁꯔꯒ ꯍꯟꯗꯛ ꯃꯄꯣꯛꯁꯤꯃꯒꯤ ꯃꯔꯤ ꯃꯇꯥ ꯑꯣꯏꯔꯅꯤ ꯈꯟꯕꯗ ꯆꯥꯛ ꯏꯟꯁꯥꯡꯁꯨ ꯄꯨꯛ ꯊꯟꯅ ꯆꯥꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯊꯧꯗꯣꯛꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯅꯦ ꯁꯔ ꯐꯔꯦ ꯁꯨꯝ ꯂꯩꯍꯧꯔꯒꯦ ꯂꯦꯝꯕꯤꯗꯨ ꯅꯨꯄꯥꯗꯨ ꯊꯣꯛꯈꯤꯕꯒ ꯆꯪꯁꯤꯜꯂꯛꯂꯒ ꯄꯦꯄꯦꯒꯤ ꯃꯀꯨꯕꯣꯛꯇꯨ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯀꯩ ꯍꯥꯏꯔꯝꯃꯤꯅꯣ ꯆꯥꯛ ꯏꯟꯁꯥꯡ ꯄꯨꯛ ꯊꯟꯅ ꯆꯥꯔꯦꯅ ꯍꯥꯏꯔꯝꯕꯅꯤ ꯑꯇꯩꯗꯤ ꯀꯩ ꯍꯥꯏꯔꯝꯒꯦ ꯑꯩꯒ ꯉꯥꯏꯁꯦꯟ ꯑꯣꯏꯅꯅꯤ ꯈꯟꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯄꯦꯄꯦꯒꯤ ꯂꯨꯍꯣꯡꯕꯁꯦ ꯊꯥ ꯑꯃꯅꯤꯁꯤꯗ ꯁꯣꯏꯗꯅꯕ ꯁꯤꯟꯕꯤꯌꯣꯅ ꯍꯥꯏꯔꯝꯕꯅꯤ ꯃꯤꯁꯇꯔ ꯈꯣꯃꯟꯊꯦꯝꯒ ꯇꯤꯟꯅꯕꯅꯤ ꯑꯗꯨꯒꯤ ꯃꯤꯡꯗꯣ ꯄꯜꯂꯛꯀꯅꯨ ꯑꯩ ꯁꯥꯎꯅꯤꯡꯉꯤ ꯏꯕꯥꯅꯤꯒꯤ ꯋꯥꯔꯤꯗ ꯃꯥ ꯄꯥꯁ ꯑꯣꯏꯈ꯭ꯔꯕꯅꯤ ꯑꯃꯨꯛ ꯍꯟꯅ ꯄꯟꯒꯦ ꯈꯟꯒꯅꯨ ꯑꯩꯅꯁꯨ ꯄꯜꯂꯨ ꯇꯥꯃꯣ ꯑꯩ ꯂꯥꯟꯈ꯭ꯔꯦꯅ ꯍꯥꯏꯈ꯭ꯔꯗꯨꯗꯤ ꯍꯧꯖꯤꯛꯁꯨ ꯍꯥꯏꯒꯦ ꯑꯩꯅ ꯂꯥꯟꯈꯤꯕ ꯉꯥꯛꯇꯅꯤ ꯑꯃꯨꯛ ꯍꯟꯅ ꯄꯟꯗꯅꯕ ꯍꯣꯠꯅꯧ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯁꯥꯎꯔꯣꯏ ꯑꯗꯨꯏ ꯁꯔꯨꯛ ꯑꯀꯣꯟꯕ ꯂꯥꯛꯂꯤꯁꯦ ꯀꯩ ꯑꯋꯥꯠ ꯑꯄꯥ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯑꯝꯇ ꯍꯪꯕꯤꯁꯤ ꯁꯪꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯈꯤꯕ ꯑꯣꯏꯕꯅ ꯅꯨꯃꯤꯠꯁꯤꯃꯗꯤ ꯃꯤ ꯂꯥꯛꯄ ꯆꯠꯄ ꯂꯦꯞꯄꯝꯗꯦ ꯍꯥꯏꯗꯨꯅꯤ ꯑꯌꯨꯛꯀꯤ ꯆꯥꯛ ꯁꯤꯟꯕ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯨꯡꯊꯤꯜ ꯅꯨꯡꯁꯥ ꯅꯦꯝꯊꯕꯒ ꯂꯥꯛꯄ ꯀꯥꯡꯕꯨꯒꯤꯁꯨ ꯑꯆꯥ ꯑꯊꯛ ꯃꯔꯥꯡ ꯀꯥꯏꯅ ꯁꯤꯜꯂꯝꯃꯤ ꯂꯥꯛꯄ ꯆꯒꯠꯅꯅ ꯆꯥꯕꯒꯤꯗꯤ ꯐꯖꯅ ꯁꯤꯜꯂꯦ ꯍꯥꯏꯕꯨ ꯁꯤꯜꯂꯤꯕ ꯃꯌꯥꯝꯁꯤ ꯆꯥꯕꯗ ꯆꯪꯗꯧꯕ ꯃꯔꯨ ꯑꯣꯏꯕꯗꯨꯗꯤ ꯌꯥꯎꯗ꯭ꯔ ꯃꯥꯜꯂꯦ ꯗꯦꯕꯤꯠꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯕ꯭ꯔꯣ ꯅꯀꯨꯕꯣꯛ ꯑꯣꯏꯗꯣꯏꯅꯤ ꯑꯇꯣꯞꯄ ꯃꯍꯤ ꯍꯥꯏꯗꯤ ꯖꯨꯁ ꯑꯇꯣꯞꯄ ꯁꯤꯟꯗꯖꯥꯠꯂꯕ ꯔꯥꯁꯕꯤꯔ ꯏꯍꯩ ꯍꯩꯅꯗꯅ ꯅꯣꯏ ꯍꯦꯛ ꯆꯪꯉ ꯍꯪꯉꯨꯔꯣꯗꯅ ꯅꯌꯨꯝꯗ ꯊꯣꯛꯄ ꯊꯧꯗꯣꯛꯀꯨꯝꯕꯅꯤ ꯈꯤꯇꯗ ꯉꯥꯏꯔꯦ ꯇꯦ ꯔꯥꯇꯦ ꯗꯣꯡꯅ ꯊꯤꯜꯂꯒ ꯅꯤꯇꯤ ꯂꯧꯕ ꯂꯥꯛꯇꯧꯕ ꯏꯇꯥꯝꯆꯥꯏ ꯃꯃꯥꯅ ꯅꯥꯀꯟꯁꯤꯗ ꯅꯩꯁꯤꯜꯂ ꯂꯩꯔꯤꯁꯦ ꯑꯩ ꯀꯔꯝꯕ ꯇꯟꯖꯥꯗ ꯆꯪꯉꯒꯅꯣꯕ ꯍꯪꯉꯨꯗꯣꯏꯁꯤꯕꯣ ꯑꯁ ꯇꯣꯛꯑꯁꯦ ꯑꯣꯏꯔꯔꯣꯏ ꯃꯑꯣꯡꯁꯦ ꯑꯩꯈꯣꯏ ꯃꯄꯥꯟ ꯊꯣꯛꯑꯒꯅꯦ ꯃꯆꯥ ꯑꯃ ꯀꯩ ꯑꯃ ꯄꯥꯏꯔꯨꯔꯒꯦ ꯂꯥꯛꯄꯅ ꯍꯥꯏꯔꯛꯄꯅꯤ ꯔꯥꯁꯕꯤꯔꯅ ꯃꯗꯨ ꯌꯥꯎꯗ꯭ꯔꯃꯛꯇꯤ ꯏꯌꯥ ꯌꯥꯗꯕ꯭ꯔꯣ ꯌꯥꯔꯦ ꯌꯥꯝ ꯂꯦꯝꯕ ꯁꯥꯔꯛꯑꯅꯨꯀꯣ ꯗꯦꯕꯤꯠꯅ ꯍꯥꯏꯔꯛꯄꯅꯤ ꯂꯥꯛꯄꯅ ꯑꯗꯨ ꯑꯣꯏꯔ ꯅꯪ ꯂꯩꯍꯧꯔꯣ ꯀꯩꯅꯣ ꯑꯩꯈꯣꯏꯅꯤ ꯑꯁ꯭ꯋꯥꯏꯐꯥꯎ ꯁ꯭ꯋꯥꯏ ꯂꯥꯎ ꯃꯥꯡꯈꯤꯒꯦ ꯃꯔꯨꯞ ꯑꯅꯤꯅ ꯍꯧꯒꯠꯈꯤꯕꯗꯨꯗ ꯃꯥꯁꯨ ꯐꯝꯊꯗꯨꯅ ꯂꯩꯕ ꯇꯜꯂꯗꯨꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯏꯟꯅꯔꯛꯏ ꯉꯥꯏꯈꯣꯏ ꯄꯨꯟꯅ ꯆꯠꯁꯤ ꯏꯊꯟꯗ ꯂꯩꯍꯧꯕ ꯇꯜꯂꯤ ꯇꯣ ꯑꯗꯨꯅꯤ ꯈꯪꯉꯦꯗꯅ ꯃꯈꯣꯏ ꯑꯍꯨꯝ ꯃꯔꯤ ꯊꯣꯔꯛꯄꯗꯨ ꯎꯔꯗꯨꯅ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯇꯥꯎꯃꯩꯗꯨ ꯆꯪꯁꯤꯜꯂꯛꯑꯒ ꯈꯥꯝꯃꯝꯃꯤ ꯑꯩ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣꯅꯦ ꯂꯥꯛꯈꯤꯕꯗ ꯉꯥꯏꯔꯦ ꯊꯥꯎ ꯍꯥꯜꯂꯨꯒꯦ ꯇꯧꯕꯅꯤ ꯑꯩꯒꯤꯗ ꯇꯣꯉꯥꯟꯅ ꯈꯥꯏꯗꯣꯛꯄ ꯂꯤꯇꯔ ꯑꯃ ꯂꯩꯕꯅꯤ ꯑꯗꯨ ꯄꯤꯒꯦ ꯆꯠꯈ꯭ꯔꯅꯨꯀꯣ ꯉꯁꯥꯏ ꯆꯥꯛ ꯆꯥꯕ ꯅꯪꯅꯕ ꯂꯥꯛꯄ꯭ꯔꯁꯨ ꯂꯥꯛꯇ ꯂꯤꯇꯔ ꯑꯃꯗꯨꯅ ꯌꯥꯗꯣꯏ ꯃꯥꯟꯗꯦꯗ ꯀꯀꯥ ꯗꯦꯕꯤꯠꯅ ꯃꯀꯣꯛꯇꯣ ꯍꯣꯠꯂꯒ ꯍꯥꯏꯔꯛꯄꯅꯤ ꯂꯥꯛꯄꯁꯨ ꯒꯥꯔꯤ ꯑꯆꯧꯕꯅꯤꯅ ꯊꯥꯎꯁꯦ ꯃꯐꯝ ꯈꯪꯅ ꯍꯥꯞꯄꯅ ꯐꯗꯣꯏ ꯃꯥꯟꯕ ꯇꯥꯎꯃꯩ ꯈꯪꯅꯤꯡꯅ ꯀꯅꯥꯒꯤ ꯒꯥꯔꯤꯅꯣꯅꯦ ꯀꯀꯥ ꯑꯩꯒꯤꯅꯤ ꯒꯥꯔꯤꯒꯤ ꯊꯥꯎ ꯃꯥꯟꯗꯦ ꯅꯈꯣꯏꯅ ꯍꯥꯟꯒꯦ ꯈꯜꯂꯤꯁꯤ
ꯆꯈꯥꯎꯗ ꯊꯥꯗꯗꯧꯕ ꯊꯥꯎꯗꯨ ꯅꯠꯇ꯭ꯔꯣ? ꯂꯥꯛꯄ ꯅꯣꯛꯐꯦꯠꯀ ꯇꯧꯁꯜꯂꯤ꯫ ꯀꯀꯥꯒꯤ ꯖꯨꯁꯀꯨꯝꯕ ꯁꯤꯟꯗꯕꯗꯨꯗ ꯁꯨꯝ ꯑꯩꯈꯣꯏꯅ ꯐꯅꯕ ꯃꯄꯥꯟꯗ ꯆꯠꯂꯨꯁꯤꯔꯥꯅ ꯈꯟꯕꯅꯤꯗ꯫ ꯅꯣꯏꯅ ꯑꯁꯤ ꯇꯧꯔꯛꯀꯅꯤꯁꯦ ꯈꯪꯕꯅꯅꯦ ꯑꯩꯒꯤ ꯔꯨꯝꯗ ꯇꯣꯉꯥꯟꯅ ꯊꯝꯈ꯭ꯔꯕꯅꯤ꯫ ꯐꯠꯖꯪ ꯃꯩꯔꯥꯕ ꯊꯥꯖꯤꯜꯂꯛꯀꯦ, ꯑꯩ ꯃꯉꯣꯟꯗ ꯁꯤꯟꯅꯒꯦ, ꯑꯗꯨꯒꯅꯦ ꯀꯥꯔꯟ ꯇꯥꯔꯛꯄꯗꯤ ꯌꯥꯔꯣꯏꯀꯣ꯫ ꯀꯀꯥ ꯀꯥꯔꯟ ꯁꯨꯛꯇꯥ ꯇꯥꯖꯔꯣꯏ꯫ ꯇ꯭ꯔꯦꯅꯤꯡ ꯃꯅꯨꯡ ꯏꯍꯦ ꯁꯣꯏꯔꯦ, ꯗ꯭ꯌꯨꯇꯤ ꯃꯐꯝꯗꯅꯦ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩꯗꯨꯅ ꯁꯥꯈꯤ, ꯑꯩꯈꯣꯏ ꯑꯍꯨꯝꯃꯛ ꯀꯥꯔꯟ ꯇꯥꯔꯣꯏ, ꯑꯩꯅ ꯁꯦꯟꯅꯅꯤꯕ꯫ ꯇꯥꯎꯃꯩ ꯑꯥꯔꯕꯤꯗ ꯌꯦꯡꯂꯒ ꯏꯕꯣ ꯀꯩꯗꯧꯔꯦ, ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯎꯏꯗ꯫ ꯗꯦꯕꯤꯠꯅ ꯀꯩ ꯑꯣꯏꯅꯤ ꯀꯀꯥ, ꯅꯤꯇꯤ ꯎꯗꯕꯩꯅꯤ꯫ ꯔꯥꯖꯕꯤꯔ ꯈꯨꯅꯤꯡꯅ ꯀꯛ ꯊꯤꯜꯂꯒ ꯅꯪꯁꯨꯕ ꯉꯁꯥꯏꯗꯩ ꯀꯩ ꯀꯩꯅꯣ ꯁꯤꯜꯂꯝꯕꯅꯤ, ꯋꯥꯔꯦꯅ ꯌꯨꯝꯗ ꯍꯟꯈꯤꯕꯅꯤ꯫ ꯅꯪ ꯂꯥꯛꯑꯦꯅ ꯄꯥꯎ ꯄꯤꯈꯣ, ꯁꯣꯏꯗꯅ ꯂꯥꯛꯆꯁꯅꯤꯅꯦ꯫ ꯉꯁꯤꯗꯤ ꯕꯥꯖꯤꯅ ꯍꯪꯉꯁꯨꯅꯦ ꯑꯩꯅ ꯐꯅꯕ ꯈꯨꯝꯒꯦ꯫ ꯀꯩꯅꯣ ꯕ꯭ꯔꯣ, ꯃꯈꯣꯏ ꯀꯩ ꯍꯅꯨꯕꯒ ꯌꯥꯅꯔꯤꯗꯥꯏꯅꯦ? ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯀꯨꯕꯣꯛ ꯑꯣꯏꯔꯕꯅꯤꯀꯣ, ꯋꯥꯍꯩ ꯋꯥꯇꯥꯗꯣ ꯈꯔ ꯕ꯭ꯔꯦꯛ ꯐꯥꯅꯁꯤ꯫ ꯋꯥ ꯃꯥꯏ ꯃꯤ ꯍꯥꯏꯁꯤ ꯍꯦꯛꯇ ꯌꯥꯗꯦꯅꯦ ꯍꯥ ꯀꯀꯥ꯫ ꯄꯥꯡꯊꯣꯛꯀꯗꯕ ꯊꯕꯛ ꯊꯤꯟꯊꯈꯤꯅꯤ, ꯆꯪꯉꯁꯤ ꯀꯀꯥꯏ ꯔꯨꯝꯗ꯫ ꯑꯩ ꯏꯪꯒꯤꯠ ꯄꯤꯔꯛꯑꯒꯦ ꯅꯤꯄꯥꯗ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯑꯃꯨꯛ ꯃꯔꯤ ꯏꯟꯅꯗꯨꯅ ꯔꯨꯝꯂꯣꯝꯗ ꯆꯪꯂꯛꯂꯦ꯫ ꯏꯪꯒꯤꯠ ꯐꯪꯂꯕ ꯃꯩꯔꯥꯕꯅ ꯍꯩꯁꯤꯡꯅ ꯃꯈꯣꯏꯅ ꯐꯝꯂꯤꯕꯗꯨ ꯃꯤꯔꯛ ꯅꯥꯔꯛ ꯇꯟꯖꯥ ꯌꯦꯡꯉꯒ ꯆꯪꯉꯛꯇꯨꯅ ꯄꯤꯔꯝꯂꯦ꯫ ꯃꯩꯔꯥꯕꯅ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯨ, ꯆꯥꯅꯕꯗꯣ ꯑꯩ ꯑꯉꯥꯡ ꯑꯃꯗ ꯄꯤꯁꯤꯜꯂꯛꯀꯦ꯫ ꯗꯦꯕꯤꯠꯅ ꯑꯁ ꯃꯤꯁꯨ ꯌꯥꯝ ꯂꯩꯔꯤ ꯀꯀꯥ, ꯇꯧꯕꯤꯔꯨꯅꯨ, ꯑꯗꯨꯝ ꯌꯥꯅ ꯌꯥꯅꯕ ꯔꯣꯗ ꯊꯛꯑꯒꯦ꯫ ꯏꯁꯤꯡ ꯐꯥꯎꯗꯤ ꯌꯥꯎꯁꯤꯗꯅ ꯕ꯭ꯔꯣ꯫ ꯃꯄꯥꯟꯗ ꯊꯣꯛꯑꯒ ꯂꯧꯔꯨꯕꯗꯤ ꯅꯨꯡꯉꯥꯏꯔꯔꯣই, ꯃꯈꯣꯏ ꯆꯥꯛꯁꯪꯗ ꯐ꯭ꯔꯤꯖꯇ ꯂꯩꯕꯅꯤ, ꯑꯗꯨꯗꯩ ꯄꯨꯕꯤꯔꯛꯑꯒꯦ꯫ ꯁꯥꯔ ꯍꯥꯏꯗꯣꯏꯔꯥ ꯀꯀꯥꯒꯤ ꯐ꯭ꯔꯦꯟꯅꯤꯅ ꯀꯀꯥꯅ ꯀꯧꯗꯣꯏꯔꯥ, ꯌꯥꯅꯤ ꯑꯩ ꯑꯗꯨꯝ ꯂꯧꯔꯨꯔꯒꯦ꯫ ꯃꯩꯔꯥꯕꯒꯤ ꯄꯥꯎꯈꯨꯝꯒ ꯇꯥꯕ ꯅꯪꯗꯕꯤꯗ ꯄꯥꯈꯠꯄꯣꯏ ꯊꯀꯠꯄꯣꯏ ꯀꯅꯥꯁꯨ ꯍꯧꯔꯝꯗ ꯂꯥꯛꯄ ꯆꯥꯛꯁꯪꯔꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯃꯩꯔꯥꯕ ꯃꯥꯒꯤ ꯃꯇꯧꯗ ꯑꯌꯥꯕꯤꯅꯤꯅꯦꯁꯦ, ꯑꯩꯒꯤ ꯃꯤꯍꯨꯜꯒ ꯃꯥꯟꯅꯕ ꯑꯃ ꯌꯥꯎꯔꯤ, ꯌꯥꯏ ꯑꯩꯅ ꯌꯥꯏ꯫ ꯅꯈꯣꯏ ꯁꯦꯡꯅ ꯆꯥꯅꯕꯁꯤꯡꯗꯣ ꯑꯉꯥꯡ ꯑꯃꯗ ꯄꯨꯁꯤꯜꯍꯜꯂꯛꯀꯦ꯫ ꯑꯩꯈꯣꯏ ꯊꯣꯔꯛꯑꯒ ꯑꯗꯨꯝ ꯆꯥꯔꯒꯦꯗ ꯀꯀꯥ, ꯃꯤꯁꯨ ꯌꯥꯝ ꯂꯩꯔꯤ, ꯈꯤꯇꯗ ꯆꯤꯡꯅꯈꯤꯕꯗꯣ ꯅꯨꯡꯉꯥꯏꯇꯦ꯫ ꯍꯣꯔꯦꯟ ꯃꯆꯥꯅꯨꯄꯤꯅ ꯈꯪꯉꯗꯤ ꯑꯩ ꯆꯦꯟꯅꯍꯜꯂꯛꯄ ꯌꯥꯔꯣꯏꯀꯣ꯫ ꯁꯤ ꯍꯥꯏꯔꯝꯃꯒ ꯃꯩꯔꯥꯕꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯃꯥ ꯊꯣꯛꯈꯤꯕ ꯇꯟꯖꯥꯗꯨ ꯉꯥꯏꯔꯝꯕ ꯑꯣꯏꯕꯅ ꯂꯥꯛꯄꯁꯨ ꯐꯠ ꯆꯪꯉꯛꯏ꯫ ꯁꯦ ꯍꯧꯅꯕ ꯇꯧꯁꯤꯁꯦ, ꯊꯨꯝꯁꯨ ꯈꯔ ꯄꯥꯏꯔꯛꯄꯅꯤ, ꯃꯁꯤꯅ ꯍꯦꯛꯇ ꯌꯥꯅꯕ ꯁꯤꯜꯂꯁꯤ꯫ ꯑꯁ ꯅꯪꯒꯤꯁꯤꯗꯤ ꯈꯤꯇꯪ ꯐꯖꯕ ꯋꯥꯠꯂꯤꯗ꯫ ꯂꯥꯛꯄ ꯄꯣꯀꯦꯠꯇꯒꯤ ꯊꯕꯤ ꯃꯆꯥꯗꯨ ꯂꯧꯊꯣꯛꯑꯒ ꯀꯥꯂꯦꯟ ꯊꯕꯤ ꯑꯃꯈꯛ ꯌꯥꯎꯔꯝꯃꯤ ꯐ꯭ꯔꯤꯖꯇ, ꯃꯁꯤꯃꯒ ꯐꯅꯕ ꯇꯧꯔꯁꯤ꯫ ꯗꯦꯕꯤꯠꯅ ꯂꯥꯟꯐꯝꯗ ꯆꯠꯂꯗꯤ ꯑꯐꯪ ꯆꯥꯏ ꯍꯥꯏꯗꯨꯅꯤ, ꯃꯗꯨꯃꯛꯅꯤ ꯈꯜꯂꯁꯤ꯫ ꯑꯁ ꯋꯤꯁꯀꯤꯒ ꯊꯨꯝꯒ ꯃꯥꯔꯤꯗꯣꯏꯕ꯫ ꯂꯥꯛꯄ ꯁꯨꯒꯠꯂꯒ ꯐꯠ ꯆꯤꯡꯁꯤꯜꯂꯤ꯫ ꯍꯥ ꯍꯥꯏꯅꯁꯨ ꯀꯥꯝꯊꯣꯛꯂꯒ ꯊꯨꯝꯗꯣ ꯐꯠ ꯆꯥꯁꯤꯜꯂꯤ꯫ ꯍꯥꯎꯋꯦ ꯃꯍꯥꯎꯁꯤꯗꯤ, ꯆꯦꯠꯂꯦ꯫ ꯊꯕꯤꯁꯤꯗꯤ ꯆꯥꯊꯣꯛꯑꯁꯤꯗꯅ꯫ ꯑꯁ ꯐꯥꯔꯁ ꯄꯦꯛꯇ ꯉꯥꯏꯔꯤ, ꯂꯣꯏꯔꯝꯗꯥꯏꯗ ꯇꯧꯔꯁꯤ ꯌꯥꯔꯦ꯫ ꯗꯦꯕꯤꯠꯁꯨ ꯁꯨꯒꯠꯂꯒ ꯄꯦꯛ ꯑꯃ ꯊꯛꯆꯤꯜꯂꯤ꯫ ꯁꯤꯗꯤ ꯊꯨꯝꯒꯤ ꯃꯍꯨꯠ ꯍꯥ ꯂꯥꯎꯔꯒ ꯃꯥꯔꯤꯕꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯦꯅꯦꯁꯦ꯫ ꯀꯪꯊꯛꯅꯤꯅꯦ ꯊꯛꯇꯣꯏꯁꯦ, ꯊꯛꯆꯤꯜꯂꯨ, ꯍꯣꯔꯦꯟ ꯅꯨꯄꯤ ꯎꯅꯕꯗ ꯄꯥꯋꯔ ꯂꯩꯅꯕ꯫ ꯅꯪꯅ ꯅꯠꯇ꯭ꯔꯣ ꯏꯀꯥꯏꯒ ꯀꯩꯒ ꯃꯃꯥ ꯃꯄꯥꯏ ꯂꯨꯍꯣꯡꯕꯒꯤ ꯆꯥꯛꯇꯣ ꯀꯃꯥꯏꯅ ꯆꯥꯗꯣꯏꯅꯣ ꯅꯝꯐꯨꯗ ꯌꯥꯎꯍꯟꯗ꯭ꯔꯤ ꯅꯠꯇ꯭ꯔꯣ? ꯑꯁ ꯃꯤ ꯇꯥꯈꯤꯅꯤ ꯃꯤ, ꯐꯠ ꯊꯛꯆꯤꯜꯂꯨ ꯑꯗꯨꯏꯗꯤ꯫ ꯔꯥꯖꯕꯤꯔꯁꯨ ꯐꯠ ꯊꯛꯆꯤꯜꯂꯤ꯫ ꯊꯨꯝꯗꯨ ꯈꯔ ꯂꯧꯗꯨꯅ ꯍꯨꯛꯆꯤꯜꯂꯒ ꯐꯖꯔꯦ ꯃꯍꯥꯎꯁꯤꯗꯤ, ꯁꯤꯡꯂꯤꯗ ꯊꯣꯝꯃꯦ꯫ ꯂꯥꯛꯄ ꯑꯅꯤꯔꯛ ꯁꯨꯕꯗꯨ ꯊꯛꯆꯤꯜꯂꯒ ꯁꯤ ꯑꯣꯏꯔꯗꯤ ꯃꯥꯏꯁꯦ ꯊꯝꯅꯤꯡꯕ ꯃꯐꯝꯗ ꯊꯝꯃꯨꯕ ꯌꯥꯏꯗꯅ ꯍꯥ꯫ ꯗꯦꯕꯤꯠꯁꯨ ꯊꯛꯆꯤꯜꯂꯒ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯅꯨꯄꯤ ꯆꯦꯟꯖꯕꯩ ꯋꯥꯅꯤ, ꯂꯨꯍꯣꯡꯕꯗꯤ ꯀꯀꯥꯅ ꯍꯥꯟꯈ꯭ꯔꯦꯗꯅ꯫ ꯄꯣꯛꯄ ꯍꯥꯜꯂꯤꯁꯤꯗꯤ ꯃꯈꯣꯏꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯟꯆꯦꯁꯇꯔꯅꯤ, ꯍꯥꯟꯅ ꯍꯣꯡꯖꯁꯅꯨ, ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯅꯣ꯫ ꯑꯁ ꯑꯦꯟꯆꯦꯁꯇꯔ ꯀꯥꯏꯅ ꯋꯥꯍꯩ ꯋꯥꯇꯥꯁꯦ ꯑꯌꯥꯕꯤꯅꯤ, ꯑꯁꯤꯅ ꯍꯦꯟꯅ ꯄꯛꯆꯅꯤꯡꯗꯧꯕꯅꯤ꯫ ꯑꯗꯣ ꯅꯣꯏꯅꯤ ꯕꯕꯥ ꯎꯔꯛꯇ꯭ꯔꯣ? ꯃꯁꯥꯗꯣ ꯑꯅꯥꯕꯤꯒ ꯃꯥꯟꯗꯦꯀꯣ? ꯂꯩꯖꯕ ꯁꯅꯥ ꯄꯨꯊꯣꯛꯑꯒ ꯁꯣ ꯇꯧꯕꯩ ꯇꯟꯖꯥ ꯂꯧꯔꯤꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤ, ꯀꯦꯊꯔꯒ ꯂꯩꯕꯗꯨꯁꯨ ꯑꯩꯁꯨ ꯎꯔꯤ꯫ ꯑꯁ ꯃꯤ ꯇꯥꯅꯤꯕ ꯅꯣꯏ ꯋꯥꯁꯦ꯫ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯄꯨꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯅꯤꯇꯤꯒꯤ ꯀꯣꯜꯗꯨ ꯂꯥꯛꯁꯤꯟꯕꯅ ꯅꯤꯁꯥ ꯄꯥꯟꯒꯦ ꯇꯧꯔꯝꯃꯕ ꯄꯥꯈꯪꯗꯨ ꯅꯤꯁꯥ ꯈꯪꯍꯟꯍꯜꯂꯝꯃꯤ꯫ ꯏꯇꯥꯝꯆꯥꯅꯤꯅꯤ, ꯅꯣꯏ ꯈꯔ ꯉꯥꯡꯒꯅꯨꯀꯣ, ꯄꯦꯛ ꯆꯥꯎ ꯀꯛꯁꯜꯂꯣ, ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯤ꯫ ꯑꯁꯦ ꯅꯤꯁꯥꯕꯟ ꯇꯧꯔꯛꯀꯗꯕ ꯅꯤꯁꯥꯕꯟ ꯅꯨꯄꯤ ꯑꯣꯏꯗꯣꯏꯅꯤ꯫ ꯌꯥꯏ, ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯤ꯫ ꯊꯕꯤꯗꯣ
ꯑꯗꯨ ꯆꯥꯊꯣꯛꯑꯁꯤ ꯌꯥꯔꯦ ꯔꯥꯖꯕꯤꯔ ꯀꯣꯜꯗꯨ ꯔꯤꯁꯤꯞ ꯇꯧꯔꯒ ꯀꯩ ꯂꯩꯒꯦ ꯑꯩꯅ ꯌꯧꯔꯛꯑꯐꯥꯎ ꯅꯪꯗꯤ ꯂꯩꯔꯝꯗꯦ ꯀꯩꯗꯧꯔꯒꯦ ꯅꯪꯒꯤ ꯈꯣꯟꯖꯦꯜꯁꯦ ꯃꯑꯣꯡ ꯑꯃ ꯇꯧꯋꯤꯗ ꯑꯩꯕꯣ ꯀꯩꯁꯨ ꯇꯧꯗꯦꯅ ꯀꯒꯥꯏ ꯔꯨꯝꯗ ꯂꯩ ꯃꯤ ꯃꯌꯥꯝ ꯂꯩꯕ ꯃꯐꯝꯗ ꯂꯩꯇꯈꯩ ꯔꯨꯝꯗꯨꯗꯗꯤ ꯀꯩꯗꯧꯔꯤꯕ ꯏꯊꯟꯗ ꯅꯠꯇꯦ ꯂꯥꯛꯄꯒ ꯗꯦꯕꯤꯠꯀꯁꯨ ꯌꯥꯎꯔꯤ ꯁꯨꯝ ꯃꯁꯛ ꯈꯪꯕ ꯃꯤ ꯌꯥꯎꯗꯕꯗꯨꯗ ꯔꯨꯝꯁꯤꯗ ꯑꯣꯏꯅ ꯐꯝꯃꯁꯦꯅ ꯂꯥꯛꯄ ꯉꯥꯏꯈꯣ ꯅꯣꯏꯒꯤꯁꯦ ꯄꯨꯟꯁꯜꯂꯒ ꯌꯨ ꯊꯛꯏꯔꯣ ꯀꯥꯏꯗ ꯌꯨ ꯊꯛꯄꯅꯣ ꯊꯛꯇꯦꯗ ꯑꯣꯏꯗꯕ ꯉꯥꯡꯒꯅꯨ ꯑꯧ ꯄꯦꯛ 2 ꯃꯨꯛꯇꯅꯤ ꯉꯁꯤ ꯅꯨꯃꯤꯠꯁꯤꯗ ꯅꯠꯇ꯭ꯔꯗꯤ ꯇꯟꯖꯥ ꯑꯃ ꯂꯩꯇ꯭ꯔꯕꯣ ꯏꯃꯥꯒꯤ ꯃꯃꯥꯡꯗ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯔꯦꯗ ꯀꯩꯒꯨꯝꯕ ꯈꯪꯉꯗꯤ ꯐꯖꯅ ꯍꯥꯏꯔꯔꯣꯏ ꯉꯁꯥꯏ ꯃꯈꯩ ꯚꯥꯞ ꯑꯣꯏꯔꯨꯗꯕꯅꯤ ꯇꯥꯎꯃꯩꯒꯤ ꯔꯨꯝꯗꯣ ꯀꯣꯏꯅ ꯌꯦꯡꯉꯨꯕꯗ ꯐꯃꯨꯡ ꯃꯁꯤꯡ ꯑꯃ ꯍꯦꯟꯒꯠꯂꯝꯂꯦ ꯃꯈꯣꯏꯅ ꯐꯝꯂꯤꯕ ꯁꯣꯐꯥꯗꯨꯁꯨ ꯃꯃꯥꯡꯗ ꯂꯩꯍꯧꯕ ꯅꯠꯇꯦ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯦ ꯇꯥꯎꯃꯩꯁꯦ ꯂꯨꯍꯣꯡꯂꯦ ꯍꯥꯏꯕ ꯅꯤꯇꯤ ꯁꯥꯎꯔꯪꯅꯅ ꯌꯥꯔꯦ ꯑꯩ ꯊꯝꯃꯒꯦ ꯉꯥꯏ ꯈꯨꯒ ꯍꯥꯏꯕ ꯅꯪꯍꯧꯗꯦꯅꯤ ꯌꯨ ꯊꯛꯑꯦ ꯍꯥꯏꯔꯤꯔꯣ ꯊꯛꯄ꯭ꯔꯥ ꯍꯪꯉꯛꯄꯅꯤ ꯊꯛꯑꯦꯅ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯌꯨꯕꯨ ꯊꯛꯇ꯭ꯔꯗꯤ ꯁꯥꯏꯌꯣ ꯍꯥꯏꯔꯣ ꯁꯥꯏꯔꯒꯦ ꯀꯥꯏꯅ ꯈꯨꯝꯈꯣ ꯌꯥꯗ꯭ꯔꯣ ꯔꯥꯖꯕꯤꯔ ꯅꯤꯁꯥ ꯍꯜꯂꯗꯨꯅ ꯃꯈꯣꯏ ꯃꯃꯥꯏ ꯃꯃꯥꯡꯗ ꯏꯀꯥꯏ ꯍꯥꯏ ꯀꯩꯒꯨꯝꯕ ꯈꯪꯈ꯭ꯔꯗꯤ ꯐꯖꯅꯁꯨ ꯍꯥꯏꯕꯤꯔꯔꯣꯏ ꯗꯦꯕꯤꯠ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯗꯤꯁꯄꯣ 3 इसिंग बोतल अमा ब्लैक लेबल बोतल अमा डिस्पो 3 सिने इसिंग बोतल अमा ब्लैक लेबल बोतल अमा मसीदिने आइन फन हुंदो अमा नंग शुंगलुनु लाक पसो ngawri ngawri थुमा प प्लेट सिसने आइना फनवा दम थममनी नंग के वाउनु कुमै राय सिदि खरे नुंगाइ तार ai luhongbei nungdang desu sidai yan nungai jo राजबीर तौफम खंगदा मखोई मागा फचंग अदियाम फजद्रे लोइसिलसे सिमदंग पैसिलु थबी सिमस हायर लोइसिलसेबा नंगना मरोल अमा डेविड थबी दबाना लैये अस चानबा सुंयाव यावदबदु नुंगाइ तेन तौनिमि राजबीर सोर थिंगलगा हायरकपा सरुक्तो अमुक थकचिलि थोकनबा तौरसो सीमा चेरम साइजिल मनम चेंदनबा ऐसुगा जाओगी डेविड ना नोइनी थोमसो ऐ फट लोइसिलमगे अदु थोरगे यागद्रो ऐसुने इमागा खकलेबनी सिगुम लोइसिनबैदि कनामतने हिंजिनबा ngमर चस नोइनी थोगने मपान मफम चान लेरम